Kashmir gi Pahalgamda terrorist singna attack tawduna miyoi kaya hatkraba matung Indiana Operation Sindoor Chathariba asida Armed Forces singi damak solidarity Utpa Oina ngasi Manipur Pradesh Congress Committee na sinduna Tiranga Rally Chatkhre BT Road laiba Congress Bhavan dagi haukiba rally adu GM Hall gi lambi paringda laklaga North AOC fawba chatlaba matung Congress Bhavan tamna laklaba matungda loishinkhi India gi machu ahumgi firal pairaga chingkhat chatkhiba machu ahumgi firal pairaga chatkhiba rally aduda CLP leader Okram Ibobi MPCC gi president K Megachandra CWC gi member Gaikhangam yauna party gi luchingba kayana saruk yakhi rally adu Armed Forces singi dama lepli haibadu utpa oina AICC gi mityeng makhada India pumbagi oina pangthokpa Tiranga Rally gi saruk ama oina pangthokhibani rally aduda saruk yakiba CLP gi leader Okram Ibobi na hai AICC gi yathang matung inna Tiranga Rally asi India mafam pumbada pangthokpani madugi saruk ama oina Manipur gi su MPCC na sillaga rally asi chatpani rally asigi maru oiba pandamdi India gi Armed Forces singna lauriba thaudang adubu sakhangba oina ikai khumnaba utpani loinana makoi singi dama aikhoina lepli haibadu khanghanbani Pahalgam gi terror attack adu yamna laibak thiba thodok amani Thaudok aduda laikhidraba singi imung manungna thengna horiba awabadasu saruk yari laibak thiba thaudok adugi matung tarakpada terrorist singi laifamda India gi Armed Forces na Operation Sindoor Chathakhe Operation aduda thauna phana saruk yakhiba Armed Forces ki personnel singi mafamdasu aikhoina tawbimal khangba utli terrorism gi mayokta Government of India na lauriba phirep asi aikhoi gi maikai dagisu mapung phana sogali Haujik Chathariba lan asi laibak amagi mathakta amadi micham miyamgi mathakta chathaba nate lan asi minungshi laitraba terrorist singi mathakta chathabani matam leiba khibikta Congress Party na terrorism gi mayokta leplaga lakli terrorism gi mayokta laibak asigi thauna pharaba lanmi singna lauriba tongan ba thaudang singda Congress Party na matam pumbada sogatkani hainasu Okram Ibobina makhata na phungdokhe Thauna leiba Indian Forces singse masida oina solidarity utpa moida thauna hapa koi terrorist haiba sidi India da oisnu Pakistan da oisnu Bangladesh da or anywhere mafam amada oisnu terrorist ki thodo masi yamna inhuman oibase masi terrorist sidi koi khangba ngamoi Congress party di koi khango ngamoi na handa jo dum lepe adu hujik so koi terrorist ki against the over war nina masi Congress Party na su paliba government gi action se masi wholeheartedly koi support tawi haiduna madugi tamakta madugi Indian Forces sing do maduda solidarity utpa oina koi rally si chasebani